CMN Birena 32 Wangkem Assembly Constituency da BJP gi mirep oiriba Yumnam Nabachandra ge Phiral Sekhatpagi thoramda saruk yaduna pot khongkhre Mars manga da pangthokadoriba Taranithoi Shuba Manipur Vidhan Sabha Mikhalda Thawal amasung Kaksing District ki Kendra Tarada Lairiba person with disability amasung sahi marfu helaba voter sing ngasidagi mayumda postal ballot tinduna bot thadaba hawankhre amadi Manipur da NPP gi mirep sing matakta attack kaya leptana sathari Imphal East ki Khurai Konsam Laikai da laiba NPP gi candidate Jayananda gi keta sakhangdaba singna IED oigani thajaba bo mama pokhailam lei Kurumjari Poni TV na sandok sabang Manipuri pau miyang tabiri basingbo JOYSHREE na taram na oksari pau sandok na pizari Lakadoriba Mars manga da pangthokadoriba Manipur State Assembly Mikhalda 32 Wangkem Assembly Constituency da BJP gi mirep oigadoriba Yumnam Nabachandra gi Phiral Sekhatpagi thoram ngasi kyam siphai khong ahan bidalaiba mahaki mayumda lining laishon ga loinana pangthokre loinana state asida BJP na luchingba lengak ase hek lakhibadagi Miam ingna signa tangdu laitana hingbang amle haina Manipur gi Chief Minister N Birena phongdokre BJP Wangkem mandalna sinduna pangthokiba Phiral Sekhatpagi thoram aduga mari leinana haukham mamang laikai gi USDA playground da pangthokba miam gi mifam aduda athoiba mithunglen oina saruk yakhiba CMN Birena mirep Nabachandra gi bot khomdaduna hai ngasi dagi chahi kuntra rongi mamangda lamdam asigi miamda Pauramba aki tujungba kaya nupi angang kaya tumpham chapang khanglamdaba ahing hek oirakwaga ima ibel singna khoti boss khingduna aigi isa issue sing maru mapuroiba kaya security na phabi punbiramgadra phubi chaibiramgadra haiduna ahing kangmarakta lairamba ima ibel kaya ahingda kangmarakta leklamba tumnamba kaya adu ngasidi madu taunnakhidre Masi BJP na luchingba laingak asina chahi mangaga makhai asida miyamda oiba khudolni miyamga laingaka amasung miyamga police security ga afaba mari thamba ngamlakpadagi masi oirapani aduga lamdam asigi nupi angang sing yumda ingna chingna imung manunga laiminna hanba haibasi laingak asigi shu pandamni laingak haibasi di miyamgi yaifanaba lamdam asi ingna chingna laiminaba aduni haike Hauki basahi kun kontra ase aikoi miyamna lana vote biduna lakhibaduna aikoi miyamna mathakta pankriba akitunjungba kaya ado phangduna lakhibani aduna miyamna karamba miyoibo thagalaga karamba party da vote piraga aikoi tung koina ingna chikna yaifa nungaina hingba leiba ngamgadage haibaduna munna khalaga vote bibiyo Sahi tara manga tam ahumlak thangnana wangkeng kendra ge mihut oina laikhiba mahangna karigi damak kendra asigi miyambo thaknaba ising piramdabano lambi thong sembiramdabano laita laira kayagi imung sing nong yuba yum singda lehellamnibano haina Congress party bo akanba maungda yaningdaba wafam thamki CM Birena makha taraduna hai lamdam asigi lairba ana layengba ngamjadaba adugumba imung kaya adugi mitlu pirang Tahandanaba BJP na luchingba laingak ase lakpadagidi CM gi haksel gi tengbang IST hawdoktuna lupa lakh ani piri aduga leibak ase gi Prime Minister Narendra Modi na so Ayushman Bharat ki makhada lupa lakh manga so phanganle haike loinana CM Birena handak English ani ga kunni thoige tarani thoi shuba Manipur Legislative Assembly mikal ase ga mari leinana BJP party gi phong khiba manifesto ge wafam sing adu boshu sandongna miyang da thamki Wangkem Esida miyamna BJP ge mirep Nabachandra bo soidana kendra asigi mihut ama oina thagatpiyo aduga Nabachandra gi damak yaifanaba makha taba sing aduda CM masana soidana sinjage haibesu wafam su thamke matam amada ban blockade kaya toramba miyamda awaba kaya pikhiba thau liter ama phangnaba honabada ahing yarekhiba sakthong gas mai ising phangdaba awaba kaya mayok nakhiba sing adu Congress party nani haina Minister Bishwajit na Congress party bo akanba maungda maral seke Honorable Prime Minister Narendra Modi ji na Ayushman Bharat ki card mapan da layeng basapada Manipur da layeng basapada lakh manga ke free da piri do madu praja singgi mamit ki mapita da na baneba lair basing leitana baneba kana ma torumi
सही कुंद्रा शासन तो रंबरे सुमाय ने नाय रबे सिंह तुमका फने बकना न तो रंगे बो हंदक के साथी ग्रब कोविड-19 नुंगसीग्रबा मसा नाबद ममा नाबद खुद सोंगनबो यादबो मतमदो संगद अनाबा हंगबो यादबो मतमदो अइगी नुंगसीरो इमा नाबा मतमदा अनाबा हंगबो याबो मतमदो अइ खोइदा कनाना चेन की जीव पिरगिबा नरेंद्र मोदी जी नतर कनाना चेन फ्रीदा येलगी के बका खोइदा अया कि होम पोलिंग ओइजरिबो मफम मसिदसु सीमदि मांगना तौख्रे हायना चिंगवा चिंथा निंगाय लेतबा चरापातसु दुमंगाय सीमदि अया की चई तरा मंगाई मतमदा तौरे हायना चिंबा चिंथा निंगाय की मरम चिंग अमत लेत्रबनिना भोट मया ओइरा कांदा महा की लेका येना खंजरिबा यारी पोक्ता अखोगी माइगई की पुलसिन मिनरसी मखोगी हाउगल कियाम नखोगी चरापात हायना कांदा भोट खोमगलेरे Election Commission of India के याथंग मतुंग इना लागलेबा मार्च मंगा द पांगथोकदौरिबा 12 सुबा मणिपुर विधान सभा मिखलदा थौबाल अमसुंग कक्सिंग डिस्ट्रिक्ट के केंद्र तारा द लैरिबा पर्सन विथ डिसेबिलिटीज अमसुंग सही मरफु हेलबा वोटर सिंह ngasi mayum mayumda postal ballot thinduna vote thadaba hawankhre 12 suba manipur bidan sabha mikhalge ani suba tangkakta vote thadanagadoriba district ani asigi oina pwd amasung it plus ke apunba voter masing listing ani ga chani ga tara mari ni masigi manungda person with disability na punna chahunga kunmangani aduga chahi marfu helaba senior citizen na lising amaga chanipar marfu mapane PWD amasung IT plus ki voters sing mayum da chalaga vote thadanagadoriba polling personnel sing ngasi Thawal district complex tagi district ani asige DEO oiriba deputy commissioner Thawal ahanthem subasna lamthaki postal ballot ta vote thadagadoriba polling personnel sing ado lamtharaba matungda Pawi Singa Mahaki officer unabada district election officer Thawal amasung district ki Thawpuriba ahanthem subasna hai Lakliba Mars Mangada Pangtokadoriba Taranitui Shuba Manipur Vidan Sabha Mikhalge Matam Naksilapakaloinana Mikhal Asege Sem Sabasu Ayamba Loishile Polling Personnel Singi Final Round Training PK EBM Sing Second Round Randomization Loishin Kre EBM BBPAT Commission Tauraba Matunda Strong Room Da Sil Tauraga Thamkre Strong Room Su Central Paramilitary Force Singna Section Na Ngak Sele Absentee voters singi vote thadaba ngasidagi haukre micro observer videographer polling personnel amasung police personnel yauna punna team nifu tarungna numit humni chathagadaba house to house postal ballot voting asida vote thadagadoriba sing aroiba oina ngapigani thada haudraba sing aroiba oina February 19 da amuk hanna vote thada hangani vote thadaraba postal ballot RO singi custody da thamgani handaki mikhal asige Duty Satkadaba polling personnel sing tongan ba mafam ahum dagi mikhal no mawaling aida lamthagani mafam sing adudi Thawal district complex Sawyama higher secondary school playground Basu ground khangabongni aduga Mars tara da pangthokadoriba vote masing thibasu counting hall taran toida thigani RO taruki counting hall amamam BBPAT masing thibagi counting hall taruk thamgani counting hall tara ni thoimag ECI na approve tawrakre Maramaduna district ani asigi miyamna handaki mikhal asida ningtamna amadi aki tujungba yaudana vote thadabiyo aduga mikhal asi santi oina mai pangna pangthoknaba honabada district election office po mateng pangbiyo haina appeal tawrakle ECID director EBM masa yauna laga koi commission tawjakre hojik strong room da koi ki AC ki strong room da koi political parties mayam contesting candidate mayam yarga koina sil tawraga huji koigi central paramilitary force na huji nga aga laigre koigi kaino si machine sing sisu ayem vote numit khakta da chalam dai gi dispersion numit khakta da koina puthorakani mase aduga yam nungai ba mana election commission na handak ti koigi absentee voters saidana koigi person with disability amasung sahi marfu dagi helaba electors sing sida koina karigumba makoina yum dagi postal ballot oina vote thadaz bagi khudong chaba ma pi koina edi covid ki matam go oibani na ina masida koigi Thawal district ta leba AC tara sida mioi listing ani ga chani tara mari na koigi postal ballot oina koi yum da thadaz ge haidana koida se thabirai
Manipur da pangthokadoriba Legislative Assembly Mikhal asiga mari leinana state asigi mafam kayada hingsagi thawdo wathok leptana thokle ngasi nongan ba matung pung ahum taba aduaida Imphal East ki Khurai Konsam laikai da leiba NPP ki candidate Jayananda gi geta sakang daba singna IED oigani thajaba bom ama pokhai lamle laibak phabadagi asok apan amadi misi minadi yaukhidi hairi Thawdok thobamda police laktuna phibam yangsinkre thawdok asida Mikhalga mari leinana semba gate ki saruk khara manak nakpada leiba yunggi saruk khara amade gari gi mingsel sing akai atoi nangkhe kanana kari gi damak attack ase satharambano haiba hojik fabugi oina khangbangam drabasu lalhulup amana NPP ge mirep Laiton Jam Jayananda ase Mikhal thengnaba yaroi haiduna mamangda athingba thamlakhibani mamangda su Jayananda ge election camp office anida bom langsinduna pokhai hankhibagi thawdok laikre ngasigi thawdok ase mahaki mathakta athingba pirakhiba lalhulup aduna chathaba oiramba yai haina thajanari ngasi nonga lamdai pung ahumuk taba matamda Khurai Assembly Constituency gi NPP gi mirep Loitong Jam Jayananda gi Khurai Konsam laikai da laiba yunggi thongal gi giata sakhang daba singna bom ama pokhai hankhibagi mayokta yaning daba phongtok laduna lamdam adongi miyam amade Jayananda gi supporter singna wakat mifam sathakre wakat mifam atuda miyam michang gi ngapigani mijamda aki akhang piba ngapigani akan atamnana NPP ki candidate ki yumda bom pokhai hanba yaningde santi oina Mikhal pangthokpa pame mirakta bom pokhai hanba yaningde haibana chingba wahi kaya sizinaduna wakan mifam adu pangthoke wakan mifam adu ka mari leinana NPP ki mirep Jayanandana hai democracy zatpa leibakta miyamgi yaifanaba leibak miyamna sinakhiba chahi mangagi sakti Lauthok lamdai miyamda angaubagum onsenba tawbigano Khurai Kendra da thokliba bomgi thawdok sing political conspiracy ni masi achowa rajniti gi khotyawi haina lawi thokliba thawdok ase hanjin thoklamle ikaire Kendra ase hypersensitive zone oina lauthokpiro hanna haijakhrabani matung tarakba tholokpa thawdok kanana daita puragani amadi ngasi phawa kanagumba amata phadriba karigino haida hangbaga loinana Chief Minister N Birena Luchingba BJP ge lengakna Manipur santi leire haina mapong khudingda lauriba ase topiro haina phongtokhe Khurai Kendra da mari suboina ngasina ngasigi jina ekoi gi candidate ojariba hek hakki yumgi sigumba ekoi gi thongalda mi leitabagi kudong chaba ngahak leiba security ba squad leiba jung ngahak changgiba mapai ban thokibagi changgiba ek kudong chaba lorga achengba tanja lorga akoi gi mi leitabi kudong chaba lorga hural na da amuk akoi gi bom amamuk chi pokhai lame thoiba thongdoksi ai leibak miyam mangda press media jing mangda hanjan na thongmandana ikaiba ama phawbu matang yoksale aduna thoiba thongdoksi amuka ju hanna haige masi ekoi haina balai democracy chatpa lebakta ekoi gi miyam gi yaithunabagi damta miyam gi yaithunabagi damta miyam bungak senabagi damta lebak ngak nabagi damta miyam na sahi manga gi sinaba dugumba shakti do madu onjal laga miyam da akoi adugi shakti do miyam da sizinarpane haina idi logdaba KFNPD Minister su oiriba ya school SCG BJP mirep TS setabate loina bi yauna ngasi house campaign setpada AC asigi JDU mirep TS Brinda amasung setabate workers singe marakta mungnaduna irang thokre candidate Brinda masamak tasu setabate workers singna nung landaduna attack tokre hairi duty taba police commando singna irang adu laksinaba honabagi mahuta yengduna laikre hairi BJP Andro Mandal na Sinduna Andro ASG manung channel iba
schedule caste voters singe nomagi oiba political conference ama ngarian singkhong da leiba AC asige BJP ge mire TA Syang Kumar ge yumda pangthokre thauram aduda wangang laduna TA Syang Kumar na andro kendra ase aduki matek paksawa kilometer yang tare na konba schedule caste Muslim General Hindu General Sanamahi kayana punchilaga semba kendra amani haina phongdokhe andro kendagi pazamiam na mahako nungsibiduna masa yaudreso bot kahan khiba mikup tagi hauduna mahaki aroiba mikup fawbade prazamiam gi damak seba tawjage haina so Syang Kumar na haike thauram aduda BJP Manipur Pradesh Schedule Caste Morcha gi President Ngangbam Raghumani Singh BJP Imphal East District Schedule Caste Morcha ki President Yungkhaibam Mohan Singh BJP Andhra Mandal ki President CA Suresh Singh amadi atai luchingba kayasu saruk yakhe Kendra sida aina kendra si prajagi yut patamda ahan mata isa yaw bida andro kendra ki prajamiyam thakat bidana jail lagi tatok bidana andro kendra miyam seba pamda ki ba mikup adil ki hona ai kunci aru mikup hoge andro kendra ki prajamiyam hiram ko di makta MLA में तो मत हो तो दी खाक प्रेजेंट तो जगह है नहीं कुछ चल रही है पल्ला सिंह मतान का ममांग का पामिरन बा पर खमजा हुई बरासा बाले मागी मतलब तो बिना मत थक थरों में हम कई मागी मतन का मो अंताज से आई लाइव जगह से नस्ते की कोई की बाबा मजो मागी मतन का आई याम बस चंद्रो मागी मतन का आई मला MLA की प्रजामियां थरों थबक थरों तरों में आते नहीं अकोई मखाना अकोई ऐ मुखले में ऐ इसी मतम दोरे लगा ऐ मखाना पुना कर अदु MLA ने तो थरों में आते इकाई नबा मागी अंदर में लाइक तो में तो कोई मखाना पुना कर अगर अंदर से असोई मते अकोई की मणिपुर दा ममिंग लेबा केंद्र बन lamdam asida drugs ke wathok lepa leitana thorakle drugs ke wathok ta chenaba bhot lepa mioi miyamna bhot pibi ganu drugs ke case ta chenaba mioi kaya da bhot pirabadi leibak manglani haina wangkhai kendra da JDU ki mirep oiriba thangjam Arun Kumar na phongdokre ngase Manipuri Bengali colony da leiba puja lampak ta candidate asige miyam gi oiba mifam ama pangtokre mifam aduda candidate asibu saugatpa mioi kaya na saruk yakhe thauram aduda thangjam Arun Kumar na hai drugs ki issue ase Manipur da achoba issue ama oire drugs karbar toba asisu acho asang kaya chenaba maramna mara leiraba sing phaba ngamdana leire drugs ki watho kaya thokleba ase loisinaba honadrabadi lamdam ase mutkhiba yai drugs ki case da chenaba masage pocket ki dama khanba mida miyamna bhot bigumse paisagi langda thubagi mahot afaba mihot khanse haike mahakna makhata na hai election maya yorakpada koilas khara thaba drain khara sengba miyam da nangthak tawba mioi singna wangkhai kendra ase chakhatpa purak loi makhoidi masagi da khanduna leirabani mikhal asida afaba mihot khanduna chakhatpa kendra ama oinaba honarase miyamna sogatpio handakti mikhal asida wangkhai kendra da mahangna NPP ge mire y irabot ka naknaba lamba oigani haike Hojik wangkai kendra tu yang jabda ekto ubere yang lambi thong chu ki madik phatre drainage system se pura fail hoire ising thang na bising chu phangdre lai la su tam ngang ka ma lai sa central lambi lei tabda ki lai tam ngam tu lei ba ngang myam lei re thamang khang lu lai la su tam na loi ba ngang myam su ekoi thabuk phangda na lei ba myam su lei re adu ki matak ta yam na sati budi kari no hai kan drug ki issue si yam sati na Manipur ge chu issue mo hoire Manipur bu sembi sabi gadaba awanba pura kadaba luchingba leitabana mikhal asi thengnage haina tholakhibani madik saba miyam gi mihot leiram lagadi mikhal asida thoklam loi mahaki wasak thugai raglaba miyamna piningba dandi pibiyo haina kaisamthong assembly constituency ge independent merit sapam nisikana phongdorakle wapam asing asi team nisikana sinduna ningom leirak community hall da pangthokpa nomagi oiba public political meeting amada nisikana phongdokhibani ngasige thauram aduga mari leinana sapam nisikana makhata na hai miyamgi damak seba toge haina thoklak labadi tungi manglan uba amadi thamoi sengba darkar oi manglan uba ngamdaba mihutna kaidonungda tungi yaifana ba tawba ngamloi amadi thamoi sengrabadi miyamgi lan matke honarakani haina phongdok laduna saukhatpa lamdam ama puraknaba honabada lambi thong tourism sangatpa darkar oi amadi lawmi singna paisa pairaba kanda lamdam do saukhatpa purakani haike
loinana afaba luchingba leiraba matamda Manipur punglang langgani hainaso mahangna phongdoki ngasigi miyamgi mifam adu loiraba matung sapam nisikan bo saugatpa miyamga loinana ningom laira community hall dagi hauraga thauda babo laikai phawba miyamgi oiba khongsat amasu satki mayam kaubiragana ware panna bana hai gi wa wartum mari tara mari se mukti pil kanda lagiba February tang kundini pon mekhali wa kalo lagu apoi ji smart tholak da ba ke se khang da vision yaw da aduga apoi Manipur da ningbiu apoi hoji ni la kunsan apoi lei se adugu apoi gi lifeline से थाई रे हम ताल है इसमें जीरी की हाईवे से हौजी फावा 100% मोटरेबल ओइदे थातरो जगह यावी आई खबर म तो जबनी ना अपन खबरी ट्रक अहु ले जाई अदो खबर दो ट्रक तो जीरी रे चता अदो मति वाई ngasi mayang Imphal Kendra gi manung channel laiba Lapupa Terada Kendra asigi NPP gi candidate na Terada chaluraga halakpagi lambida sitting MLA oiriba Khongkham Robindro gi Terada laiba yungi thongalda BJP gi worker kharana NPP candidate asida live attend tawnaba honarakre hairi thagdok ase khwaidegi laibak macha tadaba amani masi Kendra asida lairiba mipung khudimangna akanba mawongda condemn tawbaga loinana ACI na akanba miyang sangbinaba appeal tawrakli asigumba gundagi thauram ase tha kharagi mamangdagi chathaduna lakpaga loinana praja singbu kian khanganduna lakhibani hairi ngasina NPP candidate asina masagi gari da tongduna lakpada mahako hanaba honarakhiba ase atopa kendra singi mamangda yamna ikai ningai ni hairi thaudok aduda candidate na tongba gari khakta natana candidate ka loinana na chanminariba mioi singna tongba gypsy amasu thugai rakhi loinana gypsy da tongba mioi ahum haujik phawa mafam khangdana leire masigi daita khudingmak MLA na pugadabani ngasigi thaudok sikta dan natana numit kharani gi mamangdasu NPP candidate asigi loinabina mayang Imphal da laiba MLA gi home polling da vote ki campaign chaluba matamdasu live attend tawnaba honarakpat laikre asigumba undemocratic oiba thawong ase mari lainaba singna akanba miyang sangbiduna asengba achumba adu puthokpinaba appeal tawkre mayang Imphal Kendra da NPP gi mirep oiriba U Ramesh amadi mahaki supporters singna ngarang numidang Kendra asigi MLA Khongkham Robindro gi Lapupa Terada laiba yungi geta gari kaya khamjinduna nomai kapsinba nung thajinduna MLA amadi mahaki worker singbo live attend tawnaba honabagi thawong yaningdi haiduna ngasi bengun gi ima event singna wakami phamphangre Joint Youth Development Committee mayang Imphal bengun na sinduna pangthokiba wakar mifam aduga mari lainanaba warol piduna committee asigi member sesam achobana hai Kendra asida BJP gi mirep amade workers singda tatana nomai kapsin baga loinana hingsa gi thabak satharakpa ase laibak thibani aikoi santi laina isana pamjaba mirepta bot thadaba phanganbio haina mari lainaba Election Commission of India gi pungning singsilakle loinana asigumba hingsa gi thawong ase makhatana thorok labadi committee asina tumina laithokloi haiba wafam thamlaki wakat mifam aduda NPP gi mirep U Ramesh amade mahaki workers singna sathakiba gundai jamgi thawong yaningde gundai jamgi thabak condemn tawi aikoi santi pami haiba prakash singh sijinna khibaga loinana kholau kaya sulauke Mikhal Naksil Lakwaga Loinana Manipur gi mafam kaya da irang thokpa amade khana joinabagi pau lepa leitana tari None district ke manung channel laiba Longmai Bazar dagi Longmai Part 1 dagi kilometer anirom chatlaga laiba mafam amada masak khangdaba miyoi kharana BJP gi active worker ama tamthina phuramle pau asina hai shoklaba Longmai Part 3 dagi Lanpulung kamai apopa dimthausung None PIS da bukhatuna first aid piraba matungda makhatana laying sathanaba Imphal da purakre None police ki team ama laktuna thokdok thokpamda investigation sathaki adubu kanana karigi damak BJP gi active worker asida attack tawkibano haibachi chapchana khangba ngamdre haina police na hairi Lilong SC gi Lilong Haurebi makha lekaida Mikhalga mari leinana ngarang nungthel pung aniga mini kontra rom tabada thokiba khana chainabagi thokdokta miyoi nipan aruba phibamda sokle
Lilong Esida Independent Mirep Oina Toliba Dr. Isar Husenge Mikhalga Mari Lainaba Mipam Ama Ngarang Lilong Haurebi Makale Kaida Pangtoke Mipam Pangtolingai Cherakta Kangaudana AC Asida BJP Gi Mirep Oidiba Y Antas Khan Saugatpa Kangbuga Nakal Anigi Marakta Nung Thomna Rakibadagi Asok Apan Thokibani Hairi Shoglaba Mioi Nipan Adugi Manungda Ahum Amadi Kudakta Lilong da Laiba Clinic Amada Pokatuna Laikanaki Thagdok Adugi Matangda Independent Mirep Dr. Isar Husana Hongdora Kibagi Matung Ina Mahaki Mikhalgi Mipam Pangtoklingai BJP Mirep Saugatpa Mioi Jamarom BJP Gi Flag Thetpa Poster Thetpagi Thabak Chathara Kibaga Loinana BJP Gi Tupi Uptuna Lakwa Mioi Singna Nung Tharakwa Haurakibani Hairi Thagdok Asigi Matangda Lilong Police Station da complaint amasu Taukre Haina Dr. Isar Husana Fongdoke Mi hale ekbana mi hale ekbana mi halami ko mi halami ekbana mi halami mi sire mana andai so khidore na kanba andai da thadure na aduga mi hat ba loira ka nung siba sabane ha Manipur dangasi Mioi Yankai Tarok Nauna COVID-19 positive oikre Laina Asina Maram Oiduna Mioi Ama Laikidre Positivity rate Jada Ahum Dasmik Nipan Oike Mioi Nipu Matoina COVID-19 Fagalaktuna Disastoke Haujik State Asige COVID-19 case Masing Ase Lag Ama Lising Guntra Tarok Satruka Yankai Mari Yaure Loinana Laikidaba Masina Lising Aniga Chamaga Shubna Manga Shure Haina COVID-19 Command Control Room Na Hairi Before 2017, infamous for drugs trafficking, bomb blasts were a day-to-day occurrence, children abductions were common. After 2017, war on drugs campaign is in full swing, paving the way for a peaceful environment, children safely availing education. 5 years of vigilance by the BJP government is ensuring peace in the state. Share your suggestions with us for building an aspirational Manipur by giving a missed call at 7878786060. Breaking Matunda Mayamutaram Noksari, Makataba Pau Pizari. Lakadoriba Manipur Assembly Mikal Asida Nambol Kendrada INC ki candidate Oiriba Manipur Pradesh Congress Committee ki President MLA and local gi Firal Singkhatpagi Thorom ngase Laima Popamda Laiba Masagi Yumda Pangthokre ngase gi Firal Singkhatpagi Thorom aduda Kendra asigi mafam kayadagi lakpa Congress pu nungsijaba karmi kayana ngamjaba cheng haira amadi athenpot kaya puraktuna loken gi damak yaifa mangol nikhi Firal Singkhatpa matungda Laima Popam mamang lekai da laiba Sandreswar Multipurpose Holder Kendra gi Miyamga Congress Amadi CPI gi Saknai Raba Luchingba Singa Hojik Oiriba Manipur Amasung Laibak Asigi Rajniti gi Phibam gi Matangda Khana Nainaba Mifam Amasu Pangthoke Mamang Singbo candidate Oibiriba Senate Local Singa Masung Sudalang Deriba Singi Mageti Taram Nokchari Housing election Birakiba say like Jonamki Nushizaraba Allah Legislative Assembly ase MLA Mayamgi Lairik Tampamna Te Haina Kurai SC RPIA gi candidate Khangobam Khambana Phongdokre Wapam Asing Asi Kurai SC Republican Party of India Atwale RPIA gi candidate Khangobam Khambana Mahaki Firal Singkhatpagi Thoramda Phongdokibani Candidate Asigi Kurai Kongpal Laisram Laikai da Laiba Masagi Mayumda Pangthokiba Thoram Aduda Party Asigi Maru Oiba Mioi Kayana Saruk Yake Firal Singkhatpa Aduga Mari Lainana Khambana Hai Assembly ase MLA Mayamgi Lairik Tampam Nate Manipurgi issue kaya Putoktuna Khanapamni Masida Lairik Laisu Haiba Mioi Khangasi Haina Phongdoke
mahang na makha taraduna khurai esida namthak tawduna mahiroi singda bot khomba asi yaningde haina so mahang na phongdoke mahang na makha tana haike kendra asi sothaduna leire masi semdop ningbadagi bot leplakpani haina phongdoke खुराई केंद्र लेरिबा भोटर सिंगना भोट के मतम दिन मखोइ से अखोगी सोरनी अदुना अदुगुमै सोरग मसक ओइरबा इमाइ बेन हरम लाइ गुजु पुनमक्ता हाइबा वफम से मसी मतंग आइन पाउजन बिजरी हरम लाइ गुरु नुसी बियु हाइदुना तसेना खम्बिगनी ईश्वर से लेबि तारती आइगी थमोइद करी खली आइन तुम्ब चाब खंगदगी चेंजरबा लाउजरिबा होनजरिमा हम करी तम तरो फ्राई प्रजागी तम तनी BJP asi miyam da khwaidagi namthak tawba amadi haikhiba wa ngak thaba party amani machinda khak thabak phaba oina tawe haina INC ge youth leader Kanhaya Kumarna phongdokre wafam asi ngasi Sagolban Assembly constituency ge INC ge mire moirangthe momo ge Sagolban sayang leirakta pangthokpa political conference amaga mari leinana phongdokhibani thauram aduga mari leinana Sagolban AC ge mire moirangthe momo na hai lambi sorok Khongbal khara semlaga Sagolban kendra sakhatle haiba yaroi education amadi health sector ase fagatpa asigi mathakta semilon su fagal hanba yamna mathok tai maram aduna yumdong khudingda semilon fagal hanbagi thabak paikhatkani isinggi awaba kendra asida mayoknari ising gari leiduna sizinari awaba ase kohanaba honagani haire ngasigi thauram aduda CPI Manipur gi general secretary Salam Sarat INC North East in charge Bhakti Charan Das na singba luchingba singsu saruyaki hayeng tang kun mangagi ayuk pung nipan dagi mapan gamini kuntra phawba 33 kb urembam mayang impal utlaw 33 kb pg mongsanggai amadi 33 kb sangai pro airport line asi shutdown tawragani haina transmission Division number 1 ge manager Hijam Setan na press release amada miyam da khangalakli 33 kb urembam mayang Imphal amasung Utlaw line da where puriba pol sing asi samjin bagi thabak paikhalingai manung da mathakta pankriba mafam sing asi mai mutkani hairi ngasi National People's Party NPP ge nomagi oiba political discussion program ama kaisampat leimazam laikai Yaifa Thoni Community Hall da NPP ge election committee na sinduna pangthokre thauram asida saruk yakiba hanagi minister amasung Kaisamthong SC gi NPP mirem L Jayanta Kumar Singh na lakadoriba Manipur Assembly election ase hanaga manataba yamna maru oiba election amani haina phongdokladuna Kaisamthong kendra da leiraga panglo da lauraga social media da pangtha da thagat pase tawhanning di haike CMN Birena Kaisamthong Kendra da bot khomba lakwa ase BJP karroi khanbadagi akiba pokpa male prajada toina khud singbiganu niyom nate hainasu Jayant Kumar na haike independent candidate na sarkar semba yai haibase kaubiganu mawong taba Kaisamthong Kendra ama ohensi hainasu mahangna phongdoke Chuanchampur district ke manung channa laiba Singat Assembly constituency ge maru oina Bihang amadi gaite khul ani asige praja singda lakadoriba mikal asiga mari leinana suspension of operation su tauraga lairiba underground singna laglaga BJP da chada marfudra nipan vote pigadabani haina kihan khangan bagi thabak sathare haina Janata Dal United na wa khalakle ngasi hodam leirakta laiba Janata Dal United ke party office da pangthopa paugi mifam amada Secretary General Janata Dal United Maisnam Dorendrona hai lakadori batara nitoi shuba Vidhan Sabha election asi free and fair ONC haina ECI na phana yamna lauraga so mafam khudingda hingsa gi thabak satharakle suspension of operation su da leiriba dalanglop amana praja miyam da mikhal asiga mari leinana kihan khanganba amadi BJP party na su da leiriba dalanglop amabo phongna miyam da mamangda mikhal asiga mari leinana Sizinnarakwa haibasi yamna leibak macha tadaba mawong thawongni JDO na kaidongnungda yaba ngamloi haina phongdorakle mahakna makha taraduna khangabo kangpokpi gi jaga singda JDO gi polling sariba mafam singda nomai kapsin ke ngara maktada su lilongi miyanggi mifam sathari ngaida BJP sogatpa singna nungna landaki asigumba thawo
Kaya asigi matangda Election Commission of India da kayarak wakat krabasu ngasi fawba makoigi matakta thabak oina paikhatlaktre haina nungaitaba phongdokpaga loinana lakliba mikhal asida praja miyamna pamba mihut kanagisu athingba yaudana chathaba yahanbiyo haina mari leinaba singda appeal tawrkle 60 Singhat Assembly Constituency maru oina koigi behang haiba Lamasida koigi police station manga lei aduga buite pul maina leiba jaga se police station tara mari lei haiba singsida koigi su tonoriba underground bam na kharana la laga koigi BJP da 98% vote biga dam ni natraga di leiba nungai ro haiba singba dan toba aduga winana singati ko mate te koigi proper October level of the Ragasing Su Donori Haiba, Tangu Sina, BJP, what Peter Gadi, Karo, I don't think by Sumaya, Kanakanba, Toba, Lena, Tangu Pidasu, Election Commission, will complain of them. Paugi Marathan at Emberbek Amatanga Mulugeri. Congress the vote TV, no Pida Shakti Pidasi. The real strength of this state, the women of Manipur. The Congress Party created a unique market, an instrument for empowering the women. We built IMA market. We are committed to building many more IMA markets. Our biggest commitment is to guarantee 1/3 reservation for women. I want to help preserve your language. I want to help preserve your culture. I want to help preserve the harmony that is prevailing in Manipur. Break matungda mayam butaram noksari makataba pau pijari. Manipur gi yellow purop ama oiriba maitai mitaibo ST lista chalhanduna constitution ge ngalo pihan gadabani haiba dabi tawduna Scheduled Tribe Demand Committee Manipur STDCM na makatana khongjang sathakre. Imphal gi thamaiban maisnam laikai laiba ima panthoibi ira thoni lok community hall da sathakiba khongjang aduda STDC ge General Secretary K Bogendra na haike Housing Manipur Assembly election ge January tang 9 dage Code of Conduct chanaduna laikre maram asina miyam da issue asi hena khangminanaba straight corner meeting asi phamjabani Yelhomi maitai asibo lakadoriba anawa government na athuba matamda ST list ta chalhanduna constitution ge ngalo pinaba honagadabani haike mahakna lakadoriba election asida miyamge yaifanaba tawgadaba Yelhomi Manipur kangadaba miyoi singda bhol Pidasi haina so phongdoke yang chitangairaba Manipur Assembly ki election laibanina January 9 dagi code of conduct system ba hogro aduna koina code of conduct model code of conduct system agra matung stai koina issue si jujulai government sinadi recommend to di adre magi power laitre adu werga su koina issue si election su laibanina miyam si issue si na khangina na behene aware we na bai koina street corner meeting ama tauna na bagi koina program sinje adugi matungina koi concern district singi DC sing dai koina permit PBO with loudspeaker street corner meeting COVID ke SOPs si kano torga observe torga koi tok jage na ko adu han bada Imphal West ki DC na February tang 8 da pibire ada mana pirai ba kano si DC na pibire ba permit si February 12 tagina ngasi bau se February 19 bau si na mitrai 20 gi permit si pibire ko Ngasi Jirebam district ke Bauparada laiba Jire News Network JNN ge conference hall da Jire News Network Committee JNNC na sinduna District Information Officer DIO Jirebam Namairapam Vidyanandabo Jirebam da DIO oina ahanba posting lakpada Jire News Network Committee Jirebam na harautayam na opagi thoram ama pangthokre JNN ge founder Romeo Moirang Themna taram na opagi warol pibaga loinana
ki not address piraduna haiki chamna pangthokpa thoram ase Jerebam da leijariba Jiri News Network Agency asina media ga mari lainaba officer amabu achamba thoram pangthoktuna opogi maramde nauna posting lagleba officer ase ikai khumnaba utpa amaso mahakna Jerebam district asida media gi lamda chawkhatnaba hona biraknaba thona bijabani ngasi opagi thoram aduda ahanba oina Jerebam district asigi posting tariba district information officer namairakpam Vidyananda Singbo JNNC gi president M Bogendro Singna Sol Amadi Momento Piduna Ikai Kumnaba Utki Thauram Aduda Jiri News Network Committee gi President M Brojen Singh Jiri News Network Committee gi Managing Editor Seram Herajit Singh District Information Officer DIO Jerebam gi Namairapam Vidyananda Singh All Jerebam United Club Association Ajuka gi President Mutum Mapak Sana Mangang Jiri Development Organization gi President N Sadananda Maite All Jerebam Tribal Union AJTU gi President Rengkung Sangsan former President All Jerebam Working Journalist Union AJWJU gi President F Ahmad All Jerebam Maira Paibi Apunba Lok ki President S Susila Devi Jiri Ima Maira Paibi Apunba Lok ki President A Asangbi Devi Amadi Women Association for Social Economic Development Jerebam gi President N Nivarani Devina Sarugyaki Thauram aduda saruk yakiba miyoi singna Jerebam da media na lauriba role amadi nauna posting tarakliba DIO na Jerebam district asigi CSO singa punna chatminaduna hena afaba district ama oinaba honabada lawba yaba amadi tawba yaba media gi role adu lawiduna santi amadi development purakani haibagi thazaba phongdorakle Lakadori Batarani Shuba Manipur Assembly Mikal Asida 51 Site 2 Gi Independent Mirep Oiriba Haukolet Kibzenbo Saugatpa Oina Ngarang Ji Falbung Kulda Kul Ahungi Open Declaration Gi Thauram Ama Pangthokre Thauram Aduda Ji Falbung Gi Ningthau Jamsai Haukep Bunglen Gi Ningthau Sajjang Haukep Amade Hangjol Gi Ningthau Haltimang Haukep Ahumna Haukolet Kibzenbo Mikal Asida Saugale Haina Lauthoke Haukolet na Saitu Kendra Asida Health Sector Mapung Phana Saukhat Handuna Praja Mayambo Haksang Phana Lehanba Haibase Mahaki Achowa Thokdangni Haiki Education System Awangba Thakta Pukhatuna Mahi Masing Tamba Phangdaba Angangsing Yokhatuna Malemda Saktakani Haiki Manipur gi Law and Order gi Phibam Phagalhangani Lambi Thong Sing Tammanana Semgatkani Umang Yokhatuna Mahuk Sagi Khudol Asi Awangba Technology Sinaduna Resource Puthokpa Ngamnaba Honagani Haiki Mahak na hai madudi naha kaya bijan yaudana chaliba ase self employment amadi malengi thakta pukhatuna afaba khunai ama sengotkani hainaso haukolet kibjena thazaba pike mikhal asida mai pangnaba miyamna nungsi biduna vote pibiu miyamgi seba tokjage hainaso phongdokladuna mahangna haidokhiba wa amadi mangjakhiba manglan ado mangphau nahan bio haike Thauram aduda Saitu Nampazol Area Village Organization gi President Tingsai Haukep Core Committee gi Member Khajaiga Dangmai Chief Agent William Lumbao Thuimai Amadi Atai Masak Naiba Miyoi Singsu Sarugyaki Manipur Legislative Assembly gi Taranithoi Shuba Mikhal Asida Singi SC Singda Indian National Congress INC ki Mirep Singh amasung worker Singhbo underground supporter Singhna Phu Cheiba Kihanba amasung mifam pangthokpa thingbagi thawong adubu yaningdabagi damak ngarang Congress ki senior observer Jairam Ramesh ki delegation na CEO Manipur da memorandum bishinkre Singi AC Singda underground organization ki supporter Singhna INC ki Mirep amasung worker Singhda nawai kapsinba Kihanba Phu Cheiba amasung athingba piriba ase State government na law and order nga pangamdre amadi state asida law and order fell oire haibagi achoba khudamni haina CEO da memorandum ado pisil luraba matungda Nagaland Pradesh Congress Committee ge President K Therina Phongdokhe Manipur Assembly Mikhal Naksil Lakwaga Loinana Singi Kendra Kayada Mirep Kayabu Declaration Tawagi Thauram Pangthok Nari Yumthong Puding Sangduna Board Khombagi Thabaksu Kankanarakli
Supermaina Area Village Organization, Supermaina Women Union Amadi, Supermaina Youth Union Naso, 51 Saitu ST SC Independent Mirep Oriba, Haukolet Kibzenbo, Saugatpa Amadi, Mahapo, Lakatori Batara Nitu Shuba, Assembly Mikalda, Mai Pagnaba, Angamba Takta, Honagani Haina, Declaration Ge Tauram Ngase, Supermaina da Pangtokre. Tauram Adugi Sharuk Ama Oina, Candidate Amadi, Diliba Luchingba Singda, Nati Oiba Fishu Kudol Tamki. Haukolena Haike, Lakatori Mikal Asida, Mai Pagnaba Praja Miamna, Ishori Mapamdagi, Tauzal Nibio Amadi, Miamgi Seva Tauba Ngamnaba Board PBU Haike. Makatana Mai Paglabadi, Saitu Kendragi Awapa, Mayam Ase Kohanduna, Awonba Amadi Sakotpa Malemgi Takta, Chinkatuna, Maming Labor Kendra Ama Ohengani Haike. Tauram Aduda Supermaina Area Village Organization Ge President Janglet Kibzen, General Secretary Hentang Haukep, Youth President James Kongsai, Women President Henting Haukep Amadi Atay Atopa Kungi Luchingba Singna Sarugyake. Pangthokadoriba Taranitoi Shuba Manipur Legislative Assembly Mikal Gamari Lenana, Pangthopa Miyamgi Mipam Amasung Relina Chingba Singda, Tamlamba Atingba Sing Ado Pomthokle Haina, Manipur Government Ge State Disaster Management Authority Ge State Executive Committee Ge Chairperson Amasung Chief Secretary Dr. Rajesh Kumarna Thopa Order Amana Hairi. Order Asigi Matung Ina Election Commission of India ECI na Thokiba Press Nota Yumpam Oiraga State Executive Committee Ge Chairperson Ge Capacity da Mikal Gamari Lainana Miyamgi Mipam Amasung Rally Pangthokpada Mio Yangkhaidagi Henba Yaroi Haina Atingba Tamlamba Ado Pomthokle Roadshow gi oina Mangjong Nana District Authority dagi ayaba logadabani amasung komthokliba khara asi natana hana thamkiba athingba sing adudi adumak leigani hairi aroibada maroiba pau amuhanna CMN Birena 32 Wangkam Assembly Constituency da BJP gi mirep oiba Yumnam Naba Chandra ge Phiral Singkhatpagi thoramda saru yaduna vote khongkhre Mars Manga da Pangthokadoriba Taranitoi Shuba Manipur Vidhan Sabha Mikhalda Thawal amasung Kaksing District ki Kendra Tara da leiriba person with disability amasung sahi marfu helaba voter sing Ngasidagi mayum da postal ballot tinduna vote hadaba hawankhre Amadi Manipur da NPP gi mirep singi mathakta ete kaya leptana sathari Imphal East gi Khurai Konsam Laikai da laiba NPP gi candidate Jayananda gi geta sakhangdaba singna IED oigani thazaba bom ama pokai lamde Ngasigi oina Poni TV na sandok saba Manipuri Paulo Sinjare Miyeng tabiri basembo amukanna kurumsare